Ngasi numidang wena phongkhiba kangleibaki mairagi pauche degi maruoiba pau khara khangatsaraga miyamda khudo tamjike Delhi da nupiralgi thorom yawba chakhiba imagi mairagi luchingbi Sujata yauna nupi ahum house arrest tawduna thamkhre Delhi Meetei Coordinating Committee na sinduna ngasi New Delhi ge jantra mantra na pangthokadaba marfuga mangarak suba nupiral thorom yawba chakhibi imagi mairagi campaigner Thokjom Sujata yauna Nupi ahum Delhi Police na house arrest tawduna thamkhre haide hiram asiga mari lejana hauzik Delhi da house arrest tawduna leiriba Sujata na phongdokhibagi matung inna ngasi nungthil pung 12 khai helakpa matamda Delhi ge makhoi ni leiriba room aduda Delhi Police ki nupi policing laktuna makhoi ahum mapan thokpa yaru haiduna athingba thamkhi loinana ka adudagi mapan thoandana makhoi ni leiriba yum adugi makhana singbada su police na ngak senduna leikhi hairi Sujata na hai Aikogi kari aramba tawbugi damakta house arrest tawribano hauzik Manipur da oideba phibam asi tangdu laitaba puraknaba haijaba ngaktane aihakpu phajim pusinduna harassment piraga raisram kalmobapu fangadra masida natana jeribamda angang ahum yawna nupi ahum puna mioi taruk tamthiba mihata hatkiba adugi asumba wel phangba ngamgadra aihake kholaw namchinduna thamnaba honabana hena chawkhalakane democracy chapa India gi misam amana Phampham thopa democracy rights namta bahaiba si chumdavane mamang sahi lising aniga sumna kunga humdogi me ahumdagi thoklebe irang asi kandem tawbaga loinana center de irang asi loichinaba tabinaba kholaw lawjabane adubo wangang ba phawa yaro haiduna house arrest tawduna thamba haiba se aranba thawongne asuma kholaw namsimbani haiki makha tarapa pauda MLA singna apambagi warep lawtuna Center da pressure piba ngamdaba si yama laibak chibane YK Diren ngasi ayu pung 13 taba matamda Imphal East ki manung chana laiba Takhel Mahadeva Kolda miyam gi oiba mifam ama UCM gi president YK Diren Takhel Mahadeva Kol Maira Paibi ki president Wangkem Inautombi Anina Tharom mapusing oiduna UCM Takhel unit hangdokre ngasi gi mifam aduda United Committee Manipur bu Hena mapanga kalhanduna Manipur gi apambagi saktamda singnarakliba sing asi wo thengnaba miyam gi thodang hena lauba ngamnanaba amade lamdam asom gi miyam gi similon chakhot thorang thabak tawbagi hainabi hena phagatnaba kupna khana nainaki haide tharamga mari lenena UCM gi president YK Direna phongdokhibada hauji oiriba Manipur gi phibam ase Manipur gi legislator oiriba singi apamba warep ama lauba ngamdaba amade Central government da pressure piba ngamdaba si yama laibak thibane lengakta miyam gi apamba adu haibane aduba lengakna miyam gi ihul khangna thabak tawba miyam bungak semba tabane ngasi aikhoina loiram British ki mayokta supnam sasan gi mayokta matamdagi imasingna haukiba akambi hau aduba ningsingduna nupiral pangthokle nupi chingba awangba thakta thangkatle ikai khumnare aduba ngasi di iramdama si mache thokna Thugainaba khusem gi lal amana lamdam asigi nupising miyamna lanthengna halle Manipur thugairaga tunga bechini identity kaya sagatnaba honariba thongsingi mayokta asanba tungge poram pumit ki phirep warep amaga loinana aikhoi ge miyam puna thengna minaba tai process war asibu thengna minariba aikhoi machel ge marakta amaga khaibung tananaba police chatharaklaba haibase kumna yingsiminaba mathau tai mahakna makhata na hai Army campus dagi mafang khangdana leiriba Raisram Kamal Babugi mari makhong athuboda puthokadavane kayam koina losinduna thamgi daribano Manipur gi apambagi saktam khakta natana afaspa 1958 miyot minai mishimina gi mayokta UCM na chapchana leptuna lakli haike ngasi hangdokliba UCM Takhel unit asigi thaupuga daba miyoising oina khangibasing adude Chairman da Thongram Romila Vice Chairman Waikhom Inautombi General Secretary Ningombam Anand, Secretary Organization da Phairoijam Rabita, Secretary Finance Ilam Latasana, Secretary Information and Private Relations da Thongnaujom Sobita, Secretary Women's Affairs Amom Babita, Secretary Account da Ningombam Nandabala, Secretary Community Affairs Yungkhaibam Puni, Secretary Youth Affairs da Sengjam Tangba, Executive Member Oinana Rembam Subadani, Konjambam Gita, Senjam Nanau, Yungkhaibam Memicha Amade, Haurokjam Inaupini Haide, Makha tarapa pauda Ziribamgi Modupur Amade Nayampur Anilonavada
ꯁꯛꯇꯤ ꯂꯩꯔꯕ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯈ꯭ꯔꯦ꯫ Ngarang numidang pung 9:45 tabada Jiribam Districtki Borobektra Police Stationdagi Kharomda kilometer 1.5 chatlaga leiba Modupur amadi Nayempur 2 kilonabada Sakti leiraba bom ama pokhaikhre haidei Thaudo asigi matangda pause asina police amadi khunjasingdagi phangba paugi matung inadei Ngarang numidang pokhaikhiba bom adu lamtai khunauga tainana leiba Modupur amadi Nayempur 2 lonabada thokibane Bom pokhaiba aduda aso apan amade misi mina yaupagi paudi leite kanana kari maramgidamagta bom pokhailamibano haiba hauju phawba khangba ngamdre bom pokhaibagi pau hek phangbaga mafam aduda police ki kangu sangsinna thiba hombagi thabak chathaki mifa mipundi leikhide thaudo adugi matangda mari leinaba police na case ama lakhatuna makha tana thijimba haukhre haide panba yabade numi kharanigi mamangda sujiriba timaimuk lambi JT Road ki sarukta sakhangdaba miyoisingna sakti leiraba IED bomb ama fit tawduna leirambadagi security personnel ki kanguna bomb expert singalonyana lakthokuna pokhahembagi thawdok leikhrabani makha tarak poina kangla paudigi maruiba pau khara khangasaraga miyamda khudo tamjige Meetei na Sekmai parelanduna chappa ngamdaba chimi singna tampakta lakpa ngamdaba asi puwarida ahanba oirakani Khemchand Mahut Minister Yomnam Khemchand haikhre sahi lising kayagi puwari leiba Manipurda Meetei na Sekmai parelanduna chappa ngamdaba Meetei ga khatnare khanduna chingmi singna tampakta lakpa ngamdaba asi Manipurgi puwarida ahanba thawdo oirakani wafam asing asi state level nupi lal ningsing lamjelgi thoramda mahangna phongdokhibani Singjamai supermarket leiba nupi lal ningsing thoramda mahangna makha taraduna hauzik Manipurda thoklibi irang asi lenga asina lengakpada Manipurgi kaching koya yauna afaba lenga amma chathaba ngamdabadagi awaba leibane irang asigi waroisin purakpada awaba oikhibane irang asida Manipurgi miyam CSO sing imalup sing marakta wakhal manadaba kaya leire manadriba wakhalol sing thidopa matam oire atom bomb fawba thadaduna thokiba anisuba malemgi lanjau fawba wari sanadana waroisin purakhiba ngaktane adubo Manipurda thoklibi irang asidadi ingba tapagi waroisin purakpa ngamdaba kangu leirabra haibasi wahang kaya lakli Kanglup anigi irang haurakpadagi yamna pukchel chauraba Kuki amadi Meetei ni irang asida nakal anigi kankiba miyoi 93 heli kankiba miyoi sing aikhoina thido haudre sumnatagi hatna sunabagi wari oina tawduna leire nakal anina kankiba si kauthoklaga nongmagi culture oina lauribasi thadok nakal ani wari saduna waroisin puraknaba honasi haiki ngasigi tharam aduda Manipurgi tonga-tongaba mafamsingdagi lakpa phurupsing saruk yaduna nupiral complex dagi hauduna Singjamai supermarket fawba nupiral lamjem pangthoki lamjel aduda chai 35 dagi 45 fawbada kontha khambamdagi sunita ningombam chai 94 dagi 58 fawna haidang koitho yangam leraktagi ahantem joymati amadi Sayhung pumathaktina khurai digi irom Indira mani ahanba manasing lawki